Manipur Farm Agriculture Equipment Exhibition amasung launching of Rabi Crop Campaign listing ni tarani pan ngasi Chief Minister N Biren hongdokre. Yum dayok sa usek halam bagi matangda Wildlife Institute of India ge wild biologist ahum forensic expert ama Imphal da thungladuna thizin ba hokre. Amadi Albert Thangzamgi wari tarubadagi mioi kayana layeng na ba mateng pangnarakli. Kurumzari Times of Manipur ki pau meeting tabidi basingbu Bidyapati Mayang lambam na taram okchari haujik pau sandok na pizari. Manipur ki labuk sing sanghalasi matam chuppada haiba thimda Manipur Farm Agriculture Equipment Exhibition and Launching of Rabi Crop Campaign listing ni taranipan ngasi Manipur ki CM N Biren haudokre. Department of Agriculture amadi Manipur Farm Enterprises anina sindo ni Imphal East ki hotel da pangthokiba thoram da chief guest ki warol pireduna CM N Biren hai lamdam asibu pothok sathokta wata padaba lamdam ama ohelasi hairabadi lenga khakta da depend tawba yaroi private sector khakta da namsin basu yaroi aikhoi puna hotnamina bagi tangai fade laibak asigi income hengat hange hairabadi agriculture gi lam asida akhandaba midyang ama thamba mathau tai Lomi singi income double oirak pamatamda lamdam asigi income su double oirak tuna lamdam asi saba thakpada wata padaba lamdam ama haiba adu oigani pomnamak asi mangphau na hansi hairabadi theory khakta natana aikoi pumbana thabak oina utnaba hotnabada mathau tai hojik masak khangdaba sa kharana yumda yokpa sa usek sing hatlaga ngakpigani halakpa asida miyamgi marakta mipainaba pokliba asigi matangda paladuna mahakna hai miyamna sa usek nganu yen yokpa matamda makon ningthijana sabiyu amadi mai ngana thanbiyu hojik oiriba phibam asi lengakna kupna yengli Dehradun dagi su wildlife expert sing laklagani miyamna mipai biganu haina mahakna makhata khi sarkar malai bani na sahi kunthani puyang khai Barat kilengak sasan barang doyar bane matung. Adum sasan pali, sarkar pali, government employee mayam lagi, director lagi, chief minister kaya lagi, secretary kaya lagi, lomi kaya lagi, adum lam sisu adum lagi, adum tahu raga. But still, koi khusi phau koi mimana bang amde, loy ni mipan adum loy na tang raga lagi. Kari gino sum khan bani da kari gino hai dana ai sum khan jab lam su lai ising su lai loina mi akhang ai ara wate jiki se sahaw ko dawri ba se yam ba se phang le ma pan da nai ba huji ong ba dawri ba mi su wate kari gino ko na dum so thari se kari gino sum khan jab ni da adu gi matung da lak ba matik report ni Wakal the power of the way of Nakadai, the way of Nakadai. Nasai director and Hagi Bodo. I must see it Mari Mangami Mangagi. A great committee, Mayama group, water resource. Low doing in a system, let me say, I am only seeing out the other. I think irrigation be cried every day. Irrigation committee, water resource, cry the delay, not the feasibility. Pipe, the singer, the Turian. Manipur ki tongan mambapang singda masak khangdaba sa singna yumda loiba sa usek singda landarakpagi thawong chatharakliba asi khangdok nanaba ahenba thijinbagi thabak hokre ngasi Wildlife Institute of India gi wild biologist ahum forensic expert ama Imphal da thungladuna thijinba hokre Dehradun dagi lakhiba senior scientist Dr. Hussain amadi Dr. Ruchi Badolana luchingba tim aduna thijinbagi thabak asi hokhibani hairi serak asida ngarang numidang pung 12 taba matamda hianglam Kendra manung chanba wabagai therapy sakta yumda yokpa yen sana na ba hotnaramba lam hodong ni chingnaba sa ama miyam na phaba ngamkhre pharaba sa adu expert ki kangbuna di lam hodong oigani hairi yam chawbudi oidre achawbudi di chen gre hodong di khara hena chawre saje mayam chelai jini koi gi maje mapai de chinme chena kona no tawle re yam chawbudi oidre achawbudi di chen gre Tom TV na akhanaba pau oina puthokhiba kidney animak yadraba Albert Thangzamgi wari tarubadagi mioi kayana layeng naba mateng pangnarakle
किडनी अनिमक याददुना हिंगनबगी आशा लैरुद्रबा मंत्रिपुखी लमलोंगैदगी अल्बर्ट थांगजम ngасidi मियामगी mateंगना किडनी सिननबा थौरांग तौबा हौरे टॉम टीवीना अल्बर्ट की मतंगदा अखन्नबा पाव अमा मियामदा संदोक उरबा मतुंग लायेंगनबगी mateंग कया पिरकपा हौरे हाइंगांग केंद्रगी मनुंग चनबा मंत्रिपुखी लमलोंगैदा लैबा अल्बर्ट थांगजमगी युमदा मफम कयादगी अनाबगी फिंगबम हंगबा लाकनरी नसिसु लमलोंगै लमजिंग लमताकलोफ लमलोंगै इमा फवैबी कमिटी लमलोंगै अपुनबा मैरा पाइबी लुप लमलोंगै यूथ प्रोग्रेसिव ऑर्डन क्लब अपुनबा असिना सेनगी मतेंग ओइना लुपा लाख अमा लमलोंगै ऑटो एसोसिएशन ना लुपा लिसिंग मंगा लमलोंगै बीजेपी बुथ लेवल कमिटी ना लुपा लिसिंग तारा अमदी इम्फाल ईस्ट की अध्यक्ष पी बिमोलाना लुपा लिसिंग तारा मंगा अल्बर्ट की इमुंग मनुंगदा खुसिन नखरे मतेंग पांगलखिबसिंगना फोंगदोरकपदा अल्बर्ट की किडनी सिन्ननबा होटनबदा अंगम मतेंग पांगबनी हाइखी दी अंगांग असी तुंगी आशा यामना चावना लैबा हाइबदी लाइ सुदा अदगी मागी लमचा छाजत अदगी मिवंद नोलुकपा अदगी याम सोशल माइंड चेन बदुकुमलुपा तुंगी युम्बी ओइबा याबा बदुकुमलुपा अंगांग अद मसिना खोइगी फंदगी मै लेखाय मैम तानरगा करिन तबो फगदगे हुजिक लैबा पोट खरा मैम पैसा होइना अरेब खरसी तौरसेन हाना तौबनी अदुबो तुंगदसु क्लब सिंग अदे हंजिंग मैम तानरगा फन ड्राइव तौबा याबा कई खजु तौगेना खल्ली चासी लायंगबदा अखोगी जगह सिगी केंद्र की चीफ मिनिस्टर अदुगा प्रधान मेंबर सिंह अदुगा लोइना खुंजा सिंह पुनमगना हेल्प तौरगा मासे फत्रिभौ अखोइना तौबा याबा मतेंग पांगनी हाइबा आइना मीडियादा थमजरी अदुदा नतना अतोप सिंह पुक्चेन चावबा सिंह लैबिरगसु अदु मतेंग पांगबदा अखोइ थागसबा फोंदोकजगनी हाइबासे आइ मयामना थमजरी All Manipur Kidney Transplant Patient Welfare Association na mapung aina honaduna kidney singadaba asida association ki secretary Badan Thangzam na Tom TV na Albert ki matangda miyamda khangan bibasi yamna nungai kidney transplant tawnaba honabada association na angamba thaudang yagani haiki कमाई तौर पैसा चंगहलोय कदाइदना फनी करमबदना पैसा हेना संगोय हाइबगी सुम्बा सजेशन नतना खोइदगी थुदोपा पैसागी ओइबा मतेंग पानिंगाइदि लैते अखोइगी अंगम साइट हाइतारे करम हॉस्पिटल न फगनी करम मफमदा तौरगना पैसा हेना संगोय अदुगुम्बा नतना इसे थुदोपदे अखोइगी साइट Albert की अपोक्पी थांगजम शांतिबलाना हाइखिबदा इसागी पुंसी कननबो होटनबदा टॉम टीवी ना अचौबा मतेंग पांगबी टॉम टीवी ना मियामदा खंगनबिदुना मियामगी अचौबा मतेंग ना ngасidi इसागी पुंसी कनबिगदौरे मतेंग पांगबिरकपा खुदिंगमकपु थागतचरी हाइखि टाइम्स ऑफ मणिपुर अदगी ऑल मणिपुर ट्रांसप्लांट ऑर्गेनाइजेशन को मोइना पाउ पीबीदुना अदगी लेबासिदा लेरिबा मियोय कयादा आइगी इसागी आइगी अवाबसे उहनबिदुना पुक्चेन चावबा चावबी मयामना इसागी दमता मतेंग कयाम पांगबिरे अदो हाबदी आइ इसाजी हुजि लायेंगबा चटननबा सेम साजरे अदुबु मपुंग फाबदी नत्री अदुना पुक्चेन चावबा चावबी मयामना इसागी पुंसी कनबदा मतेंग पांगबियो अदुगा इसाजी मयामगी मरकता पुंसी नुजांगना लै हिंगमिनसी ना हाबसे मयामदा हारगा आइना मयाम पुनमपु लाइरबगी आवाज थेंग खांगलिबी थांगजम शांतिबलाना किडनी अनिमक सोखिबना मरम ओइदना फमुंगदगे हेंदोक्तना लैरिबा अल्बर्टपु लायेंगनबा होटनबदा लमदम असिगी मियामना अंगंबा मतेंग कया पांगलकपदा थमुइनुंगदा मचाबु हराव मिनुक तमहनबा ngamlagani हाइबगी ममी ताहौरबसु सेनफमसिंग अदुना अल्बर्टपु मपुंग फाना लायेंगबा ngamba हाइबदुदि ओइथोकलोइदोरी मरमदुना ngасigi लेंगाकना आवाज थेंग खांगलिबी ममा मचाबु मतेंग पांगबिबसु मियामना पामहौरी Chief Minister N. Biren na India pumagi oina ahum suba meyam na khwaidagi pamnarabasian tarakpaga mari lena opagi thauram ama ngasi pukhau laifam playground da pangthokre Chief Minister N. Biren na India pumagi oina ahum suba meyam na khwaidagi yaba siam oirakpabu nungaiba phongdokladuna BJP Kontrakpa Mandal amadi Peace Development Coordinating Committee ani na sinduna mahak putaram na opagi thauram ama ngasi pukhau laifam playground da pangthokre
Thauram adugi saruk amu oina Khundrakpam Kendra amadi cycle kendra gi miyamna athen pot lan baga loinena achamba khudol pot kaya piduna CMN Biren butaram okay Thauram aduda chief guest CMN Biren hai sahili sang sitna aran ba chatnabi aran ba thabak thauram kaya tauram bana anoba sarkar Pairakliba lengak asna semdoknaba hotnabada achaubu khudong sadaba kaya mayuknari adubu khudong sadaba kaya asi mayuknana lengak asina sasan pairakpa chahi amaga tha taruk pharakpa asida achauba ahongba ama purakpa ngamba asi miyamgi support amadi minungsinani mahakna makha taraduna saukhat pa haibasi Imphal area khaktada phura dalan khara saraga atang bakar thauraga chaukhat pani haibe yaroi civilization haibasi lamdam asigi mi singi wakhalon amadi khunai asida leiriba mipum khudingmak pankhai amada manana leiminaba ngamlaba matamdada chaukhat pani haibana hena wahanthok leigani haina mahakna makha takhi aduna masida aikoi mi haiba kai gano horen hai game to matamda Lairabi, Awaba Tarabi, Ascolana Singo, Madudai, the Loin Mateng Bank, the board to the Mama Pambani, Hayang Mana, pinning with me the board piece, the Woodako City Human Service name. Me will give him Mateng Bank, the Buni, I will never this. Aduna Masima, Tawiro, the Yam Nungaiba, Mayamna Simbiraga, Kogi, Handloom Gida, Kundrak Prungi, Isalisa Singna. Marong bang sing khona dana Manipur gi manung da handloom product khwaidagi uthoku oirakpase masi mayam saktok chaningai wai masi dam kai mayam uthaga phongok sari Thauram ki guest of honor gi warol piriduna XMPTH saubana hai aran bata toramba lengak amana achumba lengak torakpa lengak asigi thausilbu thanadaba haibasi thoidokna ngakngai oite sahi tara manga sasan param labo okrap ibu bigi lengak na corruption natana atei thabak mata toramde mahakna sahi tara manga da tawbangam lamdaba thabak thauram kaya ngasigi anob lengak asna subnatagi sahi amaga tha taruk asida mitmangda thabak oina utlare haiki Bisnupur district hoi Ningkha Tambagi State Road Phangba 72 gi mamangni Assembly Leitri Territorial Assembly onalei adubu moirang koring na chai taram doi panmani aduga amu Imphal West ta woi khiba mayam asi chai taram anga ta duksi Imphal West ki area na chief minister oi khre chief minister oi na ngasi Kundra Komachingba number 1 lagina Wariba Imphal East Amuktan Kina Chief Minister Wikidri Hoi Yaskul na Popa Sanka Dorendro na Wiram Madu Imphal East de Haraga Tasing Badi Imphal East Soide Aujik Imphal East koi chance phange Thauban na sei tara ma oi khre Imphal West na sei tara mani mga oi khre Bisnupur rasu oi khre Targumasong Imphal East Saukhatana Manipur Saukhat Payaroi Bharat Barsh ke Prime Minister Hari Manipur Saukhatana Bharat Barsh Saukhat Payaroi Nokpok Thangbana Leibani Sana khotna bahaiba asna tongan mamafam dagi lakpa mioi sing amadi kanglup singi marakta nungsinaba porpa ngami amasung tangdu laitaba samas ama semgat pada chauna mateng pangi haina Works Minister TS Biswajit na haikre wafam asi mahakna khumad lampak ta ngasi taragani thoisuba Zadonang Memorial Football Tournament loisin bagi thoramda haikhibani ngasi sanakhiba tournament asigi final match ta Dugai Pangjang Football Club DFC na Ragailong Youth Club RYC bu ama soino da mighty bapi champion oiki sports activity actually laser ba ko economically ko backward way ba ba thok ko da mo khum dadi hoji se ko professional ore sports ki lam dagi da tuan da skar ki kana tuan ba api civil ki official instruction ki basi basi naam dana le adun CC ko di yamna ko economy boom dona ba amadi employment sort of what sports hai to mati kemang down field basically one by ko jaduna memorial football tournament sina sandi basi hena or player ko kana hena missing ya ko amadi koina chat ko ogani hai se pa
Lamdam asida film policy ningthi jana chatnadabna film tawjariba singda awaba potlum kaya puduna lakhiba adu lengak asig art and culture minister L Zente Kumar na film policy semba loire chatnaba hawragani haina phongdokhiba asimak lamdam asigi inkhalakliba artist singi oinadi yamna laibak phabani haina sahi asigi oina best actor gi award phangkraba actor RK Somendra Allies kaikuna phongdokre Manipuri State Film Development Society na lamdam asigi film tawriba singbu pukning thawgatpa oina piba Taramathoi suba Manipuri State Film Award listing ni taranipan lauthorakpada Vex Actor gi award phangkraba actor M Somendro Elias Kaikuna ngasi phawbada sahi taramanga hena film gi lamda khongdarakpa haibasi lamdam asigi praja singna support tawbiba amadi nungsibibadagi mai pakpa ngamkhibani haujikti film gi lamdagi potharakpagi pungpham asida film policy satharagani haina minister na lauthorakpa asi pangkhai leitana harawba pokchai Manipur Future Film inakta lengai gi team sing lam asida nauna khongdarakpa oirabasu yamna young and dynamic oiba amadi yamna creative oiba maker ngaktani film gi lamda makhatana hen mai pakpa oirsanu haiba wafam kya phongdokhe thabuk suni khangdusu ka ta mo thawri mem khro wang sari ka khoi don nabni ne Manipur State Film Award 2018 gi aibo best actor gi Kanbira pa tasing yam nungai photok chari tasena aigi de matham sangna hona jaraga mayam gi sewa tawjar pada tasena mayam ga chauba contribution ni haja ninge duga phagi film society gi chinaw ra biriba director producers adigi phagi crew members mayam actors mayam khoi plop tomminaga wagi support na tasena ngasi film ji awjar pani mayam to tasena thanks tawjar ninge duga maroi na aigi fans mayam haitare ai Manipur libi chinaw mayam ni yambi ngasi aina lejari film ji awjar pani mayam gi support na ne haja ninge Nakal Amaromda Taramathoi suba Manipur State Film Award listing ni taranipan gi oina Best Actress ki Mingthol Phangkraba Laisram Somana shooting manungda aina Best Actress Award phangani haibagi thajabadi laikhide adubu actor Dakai Kuna acting pukning sangna taw soidana ichanna Best Actress nangna phanglagani haina pukning thagat khibadi laikhi inakta leiringai film gi team gi maikai dagi su yamna coordination laina shooting tawhan khibadagi ngasi aina mai pakpa ngamjakhibani haiba wafam kya phongdokhi hadaki state award sigi tarakpase tasengna nungai bamti pokchai aduga shooting tawringai manung dasu akhoigi khatar iron bone team gi so first production oiba inakta leiringai se director Damanoranjani khangde producer Daniel aduga khatar moise yamna thabak tawbada akhigi yam sincere oiba aduga yamna khatar coordination adigi moigi team work se yam yengba nungai aduga pre planning tawba aduga shooting mak tani harga shooting tawra se harga script nung pura tawna hana storyboard hana loi semdo porakani cameraman duga tanaraga framing ama kaika aduga namga dorbe scene sina ngasi ne khone si namga dorbe scene se si scene sine na phajana ngonda briefing tawthopiraga aduga films in namjungai da one scripts in one thoroughly patho hale because dialogues in one comfortable oina bana do first time akhoi mana approach to lak pase da scripts aina pa gi ba matam ta aina scripts e heck full pa ba lor ga aina Damanoranjan da phone tar si ma si ai ta se acting to drasu ya ni nagi roles di sama ki role no ne pirei se have like ga ta acting ne har ga da khoina tawshina ba ek yaw da ba aduga aina yam kanne hena da improvise to ga da ba aduga yam kanne hena ga ta acting di area ne harga yam kan tawda just normally ama oiraga aigi huji leriba character awge marathana break amatang lozari Lengsin Biraksi Pravia Emporium Iramdamgi Iyongda Sajaba Ningthi Zaraba Fijo Singh Fige Rani Wangkai Inafi Silk Half Amadi Full Sari Amasung Atai Makhal Mathel Kayagi Fajaraba Nupi Singhi Oiba Fijo Singh Kongbigani Pravia Emporium, Singjamai Chingamathag near Jemon Gas Building.
Break ki matungda taram okchari pau makata na pizari. Ngasi ayuk pung tara rom taba matamda More Police Commando ki kangbuna More Panthoibi laisang manakta thibu humagi thabak chathabada KYKL ki kedar ama fare pharaba miyoi adugi mamingna Longjam Kala Allies Soman chahi kuntra humdoi apokpa khomei kawi yumnam huidrom maning sorok tagini mahak ing lisingani anida party asida yawbaga loinena hauzik Sergeant Major ki thau puriba miyoi ni hairi. Ngasi ayuk angan bada Churachandpur Police Station gi manung chanba Loklai Fai manakta tuithai turel mapanda masak khangdaba khutlai paibasna miyoi ama nongmeina kaptuna hatlamle asiba haksang adu ngasi ayuk miyamna thengnerakpadagi police da pau piraba matung police na lokhatlaga Churachandpur District Hospital gi mokta thamkhre police dagi phangba pau gi matung ina lekhidraba miyoi adu Churachandpur gi S Munawam village dagi haugomang apokpa Tangkham Kawi Hana USRA Kobala Lol Amada Yoramba Mioini Mahakanana Kari Maramgi the Maghatlibanu Haiba Kangbangam the Ngamdri Hairi Matam Kayagi Mamangdagi Lengak the Pibam Soktuna Leraba Mapaudam gi Lambi Semjin Binaba Kayarak Hana Haijarabasu Lambi Semjin Bidabagi Mayokta Ngasi Ahing Nongyai Matam Kak Tana Lambi Tingbagi Kongjang Jangsin Lagani Haina Mapaudam Road Jingtam Action Committee Secretary Maimalal Ropenna Thador Pacherol Amana Hairi Ngarang numidang pung toruk makhairom taba matamda Hangang Police Station gi manung chanba luang sangbam hautabi mapada maruti ben ama lambi gi medianda thengjinbagi thodokta gari aduda tongduna lakpa mioi ama sire marina sokle laibak thiba thodok aduda leikhidaba mioi adugi mamingna thangjam Johnson sahi kuntraga mathoi apokpa madhu kawi khurai thoidingjam leikai dagini atai soklaba sing aduna Jenims da laikanari hairi amuka hanna break amatanga lozari Watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break ki matungda pau makata na pizari Moredagi Imphal tamna lakpa Tata Magic ama Tengnoupal District Police ki kangbuna Saibom area da check tawbada gari aduda haptuna purakpa masing yamlaba khaini amadi sajan khaini ga konana mioi ahum fare pharaba mioi sing adu Wagjing Bazar dagi Laisram Ajit chahi kunmanga apokpa amumacha Lamding Cherapur dagi Soraisam Premchand chahi kunganipan apokpa Samu amadi Telepati dagi Sabam Kumar Samlo chahi kun apokpa Ram Prakash kawi Makoina tongduna lakpa Tata Magic number na MN06LA 3581 dagi Golden Khaini lising taraga nipan chamapan amadi sajan khaini chatruka kunmanga su fangle phagat laba potlam sing adu food safety officer Tengnoupal da sinakre hairi Thaubal district ki manung chanba Charangpat ki Sabungbam lambi paring asi matam kaya gi mamangdagi chief minister yauna atai marai leinaba singda sembi naba kayarak hanna haijakhrabasu lambi semjin dabagi mayokta tha asigi tara dagi intervillage road asi thingbagi khongjang sangsin naba warep lawkhre ngasi Charangpat Sabungbam da lekai miyam gi oiba mifam ama pangthuk laba matungda warep asi lawkhibani haina lekai adugi luchingbi nupi amana haikhre Bazar amaga hungang amaga yamna lifeline oiriba lambi asida matam kayagi mamangi leingak amasung asi paliba leingak asida praja miyamna taknaduna
लाखिबनी मेमोरेंडम कया सबमिट तौजखरे ngasi लेगा ngasi एनपीएन सिंह मिनिस्टर ना पानबीबा अमसुंग वर्क्स मिनिस्टर बिश्वजित अखोइना एसोसिएशन मियांगी महु सिंजरगा अखोइना मेमोरेंडम कया सबमिट तौजखरे अदुबु ngasi फावबदा थबक ओइना ओथोक पिरक्ते खुंगंग चटपगी मिशन दुदा सो अखोइना पब्लिक ना थोगा वारी सानाखिबा मयाम अमा अखोइना मसिगी वाफम मसि यामना अरुबो ओइना थमग्रे अदुबु लेबाक मियांगा लोइना हारिबा लंबी असिदा खुदोंथिबा कैथे निंधेन काबा अदुगा अंगांग नुबी स्कूल चटपा मयाम अमगी खुदोंथिबा एक्सीडेंट थोलकपा मयामजिना इरोइनरकांदा चौबा गाड़ी सिंग चटलिबसे लेपियो हाइदना अखोइना लंबी फावबा तैखाइदुना खोंजंग कया संचिनजखरे मसिगी मतुंगदा हारिबा मियोइ सिंग चंगा कांदा पकाजे हंजिन हंजिन तेत तेत लौरा कांदा अमुक ngasi सिना अमुक अखोइ लंबी से थिंजनखरे सरकार गा केस तौनरी हाइबा वाफम थंबीदुना लंबी से थोंग अमा सुंग लंबी लाइफ लाइन ओइबा मयाम से थुदेकलगा थमलिबा असे प्रजा अमा ओइना मियामगा अखोइ संजनमम थोक खोंजंग अदु संजनलगनी हाइना क्लब की अखोइगी या इबुंग अमा खंगना हाइबिखिबा सुमाइना अखोइगी पुंजननरकांदा ngasi फामलिबा प्रेस कॉन्फ्रेंस असिना वारेप लौजरकांदा लाक्लिबा डिसेंबर की तांग 10 फावबदा लेंगाकना हारिबा मियंग असे थुबा मतमदा संजन बिरक्तुना थब ओनथोक्तबा तारबदी मखन मखागी खोंजंग कया संचिलगनी अमसुंग हाइदना अखोइना चीफ मिनिस्टर अमसुंग मरी लेनाबु अथॉरिटी दा ngasi प्रेस अमसुंग इलेक्ट्रॉनिक मीडिया की खुथांगदा लेबाक मियांगी मफमदा था असगी तरेत राजस्थान अमदि तेलंगाना दा पांगथोकदोरिबा असेंबली मिखल असगी मांगोइनना बीजेपी कांग्रेस अमदि तेलंगाना राष्ट्र समिति पार्टी की कैंपेन कंसिलकली बीजेपी की अमित शाह नितिन गडकरी अमदि योगी आदित्यनाथ की कैंपेन ngasi तेलंगाना के मफम कयादा पांगथोकली अमरोमदना राजनाथ सिंह शिवराज सिंह चौहान अमदि केशव प्रसाद मयूरना राजस्थान दा कैंपेन चथरगनी ngarang राजस्थान की मफम कयादा कांग्रेस के लुचिंगबा राहुल गांधी ना स्टेट अदुगी नहारोल सिंह वा ngankhre पांगथोखिबा मिखल रैली अदुदा राहुल गांधी ना प्रधानमंत्री मोदी ना हिंदू धर्म की हौरफम असि खंगदे हाइना मराल सीखरे हाइरी ब्रेक अमतंगा लौजरी ब्रेक की मतुंगा ताराम नोकचरी सिविक बॉडी बाइपोल की मेरेप से पिसिन बचत पदा CPIM की लीडर अमदी वर्कर सिंह दा खुद थारक पदगी जिरिनिया दा इरांग थोखरे रूलिंग पार्टी की मियोई सिंह ना पुलिस अमदी सिक्योरिटी फोर्स सिंह लैबा मफम जिरिना SDM ऑफिस योरमदाइदा गाड़ी दा नुंग थाजिलक पदगी मेरेप से पिसिन बंगमदना हलखिबनी हाइना CPIM की लीडर सिंह ना फोंगदोकनरकली CPIM की कांगबुनसु SP वेस्ट अमदी अतै सीनियर ऑफिसर सिंह दा मतिक चाबा सिक्योरिटी पिबियु हाइखिबा लैख्रबनी हाइरी ललोन इतिक की वाहौदा यूनाइटेड स्टेट्स अमदी चाइना अनिगी मरक्ता उंखटनबा लैख्रबा अदु निमिट मरफुदरानी सुरखिबगा लोइनना मालेम की सेनमिटलोंदा अचौबा सैथेंग पिरकद्रा हाइबगी मिपाइनबा लैरे वाफम असि ngarang G20 समिट का मरी लेनना ब्यूनस एयर्स ता US की प्रेसिडेंट डोनाल्ड ट्रम्प अमदी जी जिनपिंग अनि साक्लेन अमा चानमिनरदुना वारी सानबदा फोंगदोकनरखिबनी लुचिंगबा अनिगी मरक्ता वारी सानखिबा अदुना समिट असि मरुओइबा खोंगथांग अमु ओइगदौरी पनबयाबदी ट्रम्पना हौजिक रूसिया अमसुंग यूक्रेन की मरक्ता उनखटनरिबा अदुगी मतंगदा रशियन प्रेसिडेंट व्लादिमीर पुतिन गा वारी सानख्रे लोइनना अमेरिका की हानगी प्रेसिडेंट लेखिद्रबा जेरोस H.W. बुशपु इकाई खुमनबा उत्पा ओइना डोनाल्ड ट्रम्प ngarang कॉन्फ्रेंस अमदसु सरुक याखिद्रे हाइरी Complexity of the trade dispute means that an overarching accord won't happen overnight, but first steps could be made. Significant trade accords are happening though. A revamped version of NAFTA, the Mexico, Canada, and U.S. trade deal, is expected to be signed. Another issue that's being discussed is climate change. Emmanuel Macron said, ngasi phong khiba pause sinda kari kari mor iba pau yauri bage haibadu amuktang punna khangminasi Paujel iset asigi longmi singi yaifo thorang athubada laukthoklegani CM ngalung halamagi thodok leptan satharali forest special team na yengsinba hokre sakangdaba singna mioi amakaptana halamle asengma khangmangamnaba CCTV camera fit toba hokre asoi busum thokpa haibasi ahaki thongni joy kishan
Kangla Pau Masak Kangdaba Sana Sathrakliba Thong Mipaibiganu Longmi Singi Yaifo Thorang Lauthoklegani Chief Minister USRA gi Kader Ama Nongwena Kapna Halamle Technopan Police na Mioi Ohum Tablet ki Polam Singa Phare Special Team na Yen Nganu Halamba Yangshinba Hokre Pandam Manipur gi lobuk sing sahi super sangal lasi Agri Equipment Exhibition amasung Ravi Campaign Thodokre Pat Puki Marang Kai Balamdam asida nga atik pachab gi mahutta mapandagi nga apumba apat pachaduna leirabadi sakhotpa prokloi CM BJP na aranba sumthokchi phawba makoi gi manakongda adumak laukigidaba nupa adu aini Joy Kishan Expert sing imphana thumkhre miyamda pau lana sandok piganu Langol lamda gi matangda nomugi oiba convention pangthokre Kanglai Faki Maira Wildlife Institute of India gi wild biologist ahum forensics expert ama thunglare Fadna Pukhiba USRA gi ex cadre ama nongwena kaptna halamle Idak managi polam kaya galona mioi ahum phare aikoi khudimak ipan tangdana bohodasi CM Yari pok lambi sebi dabagi mayokta December 10 dagi lambi thimi khongjang sangsil lagani Aroibada maroiba pau amuk hanna Manipur Farm Agriculture Equipment Exhibition amasung launching of Rabi Crop Campaign listing ni tarani pan ngasi Chief Minister N Biren hodokre Yum da yokpa sa usek halambagi matang da Wildlife Institute of India gi wild biologist ahum forensic expert ama Imphal da thungla dona thizin ba hokre Amadi Albert Thangzam gi wari tarubadagi mioi kayana layeng na ba mateng pangnarakli Ngasigidi Manipuri pau matang sa loisinjare miyang tabiri pa punmapu amuhana kurumjare